ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯒꯥꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯒꯣꯕꯤꯟ ꯀꯧꯖꯩ꯫ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥꯃꯛꯇꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ 2 ꯁꯨꯖꯩ, ꯗꯗꯥ ꯑꯃꯒ ꯑꯩꯒ꯫ ꯕꯕꯥꯗꯤ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯃꯄꯨꯡ 3 ꯐꯥꯔꯛꯏ꯫ ꯑꯗꯨꯅ ꯗꯗꯥꯒ ꯑꯩꯒ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯃꯤꯒꯤ ꯒꯥꯔꯤꯁꯤ ꯑꯃꯨꯛꯐꯥꯎ ꯋꯥꯏꯔꯛꯇ꯭ꯔꯤ꯫ ꯍꯣꯏꯗꯤ ꯁꯨꯡ ꯏꯃꯥꯟꯅꯕꯒꯤ ꯒꯥꯔꯤꯗꯕꯨꯗꯤ ꯃꯔꯛꯇ, ꯃꯤꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯁꯥꯒꯤ ꯊꯕꯛꯇ ꯑꯗꯨꯝ ꯃꯇꯦꯛ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯇꯣꯡꯉꯒ ꯆꯠꯄꯗꯤ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯗꯅ ꯑꯩ ꯏꯁꯥꯒꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯤꯉꯣꯟꯗꯒꯤ ꯒꯥꯔꯤ ꯋꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅꯗꯤ ꯍꯔꯥꯎ ꯑꯗꯨꯝ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯂꯩꯔꯛꯄꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩ, ꯋꯥꯏꯌꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯡꯃꯇ ꯀꯅꯥꯒꯤꯁꯨ ꯒꯥꯔꯤ ꯋꯥꯏꯔꯒ ꯊꯧꯔꯛꯇ꯭ꯔꯤ꯫ ꯑꯩ ꯏꯁꯥꯒꯤꯁꯨ ꯂꯩꯖꯗꯦ꯫ ꯃꯗꯨꯃꯛꯅꯕꯨ ꯑꯩ ꯆꯍꯤ 19 ꯁꯨꯔꯐꯥꯎ ꯏꯆꯝ ꯆꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯐꯥꯎ ꯊꯧꯕ ꯍꯩꯇ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯃꯗꯤ ꯂꯩ꯫ ꯁꯥꯏꯀꯜ ꯑꯗꯨꯗ ꯑꯩꯁꯦ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯁꯦ ꯆꯍꯤ 19ꯗ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯀꯥꯖꯔꯦ꯫ ꯅꯣꯡꯃꯩꯁꯦ ꯊꯕꯛ ꯁꯨꯔꯛꯄꯅ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯕꯣꯔꯤꯖꯔꯣ ꯅꯪ ꯃꯤꯁꯇ꯭ꯔꯤ ꯀꯥꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯂꯩꯖꯔꯦ꯫ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯄꯁꯤ ꯑꯩꯒ ꯄꯨꯟꯅ ꯑꯗꯨꯝ ꯃꯥꯁꯨ ꯁꯨꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯗꯗꯥꯗꯤ ꯃꯤꯁꯇ꯭ꯔꯤ ꯀꯥꯗ꯭ꯔꯤ꯫ ꯏꯊꯛ ꯊꯣꯡꯕ ꯑꯍꯟꯁꯤꯡꯅꯁꯨ ꯅꯌꯥꯝꯕꯒ ꯅꯪꯒ ꯈꯦꯠꯅꯩ꯫ ꯐꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯩꯕ ꯍꯩꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯆꯦꯛꯁꯤꯟꯕ ꯀꯨꯞꯅ ꯊꯕꯛ ꯇꯧꯕ ꯃꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ꯫ ꯑꯗꯨ ꯅꯌꯥꯝꯕꯗꯤ ꯁꯣꯗꯣꯛ ꯐꯣꯗ꯭ꯔꯣ ꯃꯁꯥꯗ ꯌꯥꯝꯅ ꯂꯥꯏꯊꯣꯛ ꯀꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯀꯨꯞꯅ ꯆꯦꯛꯁꯤꯟꯅ ꯇꯧꯏ ꯍꯥꯏꯗꯅ ꯑꯩꯕꯨ ꯑꯍꯟꯁꯤꯡꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯋꯥꯔꯛꯏ ꯍꯥꯏꯕ ꯇꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯇꯧꯕꯇꯕꯨ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯌꯦꯡꯅꯔꯨꯕꯗ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯏ꯫ ꯅꯣꯡꯃ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤꯉꯩ ꯌꯨꯝꯊꯪꯅꯕꯒꯤ ꯀꯀꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯒꯣꯕꯤꯟ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯅꯈꯣꯏ ꯃꯪꯒꯣꯟ ꯁꯤꯔꯤꯗ ꯅꯥꯟꯊꯨꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ, ꯅꯪꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯂꯣ ꯍꯥꯏꯗꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯉꯩ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯥꯊꯨ ꯑꯩꯁꯦ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯊꯣꯛꯑꯒ ꯗꯗꯥꯗ ꯐꯣꯟ ꯇꯧꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯊꯣꯔꯛꯑꯝꯃꯤ꯫ ꯗꯗꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯒꯦ ꯇꯧꯕꯗ ꯑꯩꯒꯤ ꯁꯥꯏꯀꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯆꯀꯥ ꯑꯗꯨ ꯇꯥꯌꯔ ꯄꯝꯆꯔ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯠ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯇꯧꯐꯝ ꯈꯪꯉꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯍꯜ ꯑꯃꯁꯨ ꯂꯩ꯫ ꯃꯥꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯉꯛꯑꯒ ꯑꯩꯉꯣꯟꯗ ꯒꯣꯕꯤꯟ ꯌꯥꯔꯔꯣꯏ, ꯑꯗꯨ ꯑꯗꯨꯝ ꯁꯦꯝꯃꯒ ꯂꯩꯔꯅꯨ꯫ ꯅꯪ ꯑꯩꯒꯤ ꯒꯥꯔꯤꯗꯔ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯤꯅꯣ ꯑꯃ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ꯫ ꯏꯍꯦ ꯀꯥꯎꯏꯅꯦ, ꯅꯪ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯇꯦꯀꯣ꯫ ꯐꯔꯦ ꯑꯗꯣ ꯂꯥꯛꯑꯣ ꯑꯩꯒꯤꯁꯤꯗ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤꯗ ꯇꯥꯃꯣ ꯁ꯭ꯌꯥꯝ, ꯑꯩ ꯌꯨꯝꯕꯨꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯑꯃꯨꯛꯇ ꯋꯥꯏꯒꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯅꯪꯁꯨ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦꯍꯦ, ꯀꯩꯒꯤ ꯁꯥꯏꯀꯜꯅꯣ, ꯑꯩꯒ ꯑꯗꯨꯝ ꯒꯥꯔꯤꯗ ꯆꯠꯂꯨꯔꯁꯤ꯫ ꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯩꯕꯗ ꯉꯥꯏꯔꯤꯕ ꯑꯇꯥꯡꯕ ꯁꯥꯏꯀꯜ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯋꯥꯏꯒꯦ ꯍꯥꯏꯗꯣꯔꯤꯕꯅꯣ? ꯂꯥꯛꯑꯣꯁꯦ ꯒꯥꯔꯤꯗ ꯁꯠ ꯇꯣꯡꯈꯠꯂꯛꯎ꯫ ꯅꯌꯥꯝꯕꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦ, ꯑꯗꯨ ꯐꯔꯦ ꯇꯥꯃꯣ ꯁ꯭ꯌꯥꯝ, ꯇꯥꯃꯣ ꯁ꯭ꯌꯥꯝꯒꯤ ꯒꯥꯔꯤꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯤ ꯏꯃꯥꯅ ꯄꯨꯈꯠꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯗꯗꯥꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯄꯃꯛꯇꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯋꯥꯈꯜ ꯅꯦꯅꯥ ꯍꯦꯛ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯁꯦ ꯗꯣꯛꯇꯔꯗ ꯌꯦꯡꯍꯜꯂꯒ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯊꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯒꯨꯔꯨ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯇꯥꯃꯣ ꯁ꯭ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯒꯣꯕꯤꯟ, ꯅꯌꯥꯝꯕ ꯋꯥ ꯑꯃꯇ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯇ꯭ꯔꯤꯕꯁꯤ? ꯅꯁꯥꯒꯤ ꯒꯥꯔꯤ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯃꯤꯒꯤꯗꯒꯤ ꯇꯝꯕ ꯌꯥꯗ꯭ꯔꯣ? ꯊꯕꯛ ꯑꯃ ꯑꯊꯨ ꯑꯀꯥꯏ ꯌꯥꯎꯔꯛꯄꯗ ꯅꯪꯒꯤ ꯁꯥꯏꯀꯜ ꯃꯗꯨꯅꯗꯤ ꯑꯃꯠꯇ ꯅꯪꯅꯔꯔꯣꯏ꯫ ꯅꯪꯁꯦ ꯃꯤ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯣ ꯁ꯭ꯌꯥꯝ, ꯅꯅꯥꯎꯅ ꯃꯤꯒꯤ ꯒꯥꯔꯤꯗ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯅꯤꯡꯗ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯃ ꯂꯩ꯫
ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯋꯥꯈꯜ ꯑꯃꯁꯨ ꯂꯩꯖꯩ ꯑꯩ ꯏꯁꯥꯒꯤ ꯒꯥꯔꯤ ꯂꯩꯗ꯭ꯔꯤꯐꯥꯎ ꯃꯤꯒꯤ ꯒꯥꯔꯤ ꯊꯧꯔꯣꯏ ꯌꯦꯡꯉꯨ ꯇꯥꯃꯣ ꯁ꯭ꯌꯥꯝ ꯕꯕꯥꯗꯣ ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯤꯒꯤ ꯒꯥꯔꯤ ꯋꯥꯏꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯣ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯁꯤꯁꯨ ꯈꯔ ꯋꯥꯕꯖꯥꯠꯅꯤ ꯕꯕꯥꯅ ꯑꯗꯨꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯒꯥꯔꯤ ꯋꯥꯏꯔꯨꯔꯤꯕ ꯒꯥꯔꯤ ꯃꯄꯨ ꯑꯗꯨꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯕꯖꯥꯠꯅꯤ ꯒꯥꯔꯤ ꯑꯁꯤ ꯂꯩꯕ ꯀꯨꯏꯗ꯭ꯔꯤ ꯑꯍꯟꯕ ꯑꯃ ꯁꯤꯡꯉꯛꯎ ꯅꯈꯣꯏꯅ ꯁꯦꯝꯖꯜꯂꯕꯁꯨ ꯑꯍꯟꯕꯒꯤ ꯃꯃꯜꯗꯤ ꯆꯪꯉꯅꯤ ꯄꯩꯁꯥ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯤ ꯂꯧꯈꯤꯕ ꯒꯥꯔꯤꯗꯤ ꯊꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯥꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯉꯝꯗꯦ ꯕꯕꯥ ꯂꯩꯇꯕꯒꯤ ꯋꯥꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯒꯥꯔꯤꯗꯨꯁꯨ ꯑꯃꯨꯛ ꯁꯤꯡꯉꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯁꯦ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯍꯧꯈꯤ ꯏꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯔꯤꯕ ꯃꯈꯩ ꯀꯥꯏꯊꯣꯛꯑꯒ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯃꯥꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯃꯤꯒꯤ ꯒꯥꯔꯤꯗꯗꯤ ꯋꯥꯏꯔꯒ ꯊꯧꯍꯟꯈ꯭ꯔꯔꯣꯏ ꯍꯥꯏꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯖꯥꯠꯅꯤ ꯏꯃꯥꯒꯤ ꯋꯥꯁꯛ ꯉꯥꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛꯐꯥꯎ ꯑꯩꯗꯤ ꯃꯤꯒꯤ ꯒꯥꯔꯤ ꯋꯥꯏꯔꯒ ꯊꯧꯗ꯭ꯔꯤ ꯑꯗꯣ ꯗꯗꯥꯗꯤ ꯏꯃꯥꯒꯤ ꯋꯥꯐꯝꯗꯣ ꯀꯌꯥ ꯂꯨꯝꯅ ꯂꯧꯗꯦ ꯃꯥꯗꯤ ꯃꯤꯒꯤ ꯒꯥꯔꯤꯒ ꯋꯥꯏꯔꯒ ꯑꯗꯨꯝ ꯊꯧꯕ ꯎꯏ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯃꯁꯤꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯑꯍꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯨꯝ ꯇꯝꯃꯝꯃꯤ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯒꯣꯕꯤꯟ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯅꯪ ꯀꯀꯥꯗꯤ ꯋꯥꯈꯟꯕꯨ ꯈꯪꯁꯣꯟꯅꯦꯛ ꯁꯣꯟꯊꯈ꯭ꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯅꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒ ꯅꯪꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯤꯗꯣ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯃꯁꯤꯅ ꯋꯥꯐꯝ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅ ꯅꯪꯅ ꯃꯤꯒꯤ ꯒꯥꯔꯤ ꯋꯥꯏꯔꯒ ꯊꯧꯕ ꯄꯥꯝꯗ꯭ꯔꯒꯁꯨ ꯅꯪ ꯅꯁꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯅꯪꯁꯨ ꯃꯤꯁꯇ꯭ꯔꯤ ꯀꯥꯕꯗꯒꯤ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯔꯝꯃꯔꯣꯏ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯔꯒ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯤ ꯀꯩꯗꯧꯒꯦ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯣ ꯁ꯭ꯌꯥꯝ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯀꯟꯅ ꯇꯨꯡꯁꯜꯂꯤ ꯒꯥꯔꯤ ꯑꯍꯟꯕ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯗꯨ ꯄꯩꯁꯥ ꯈꯔ ꯋꯥꯠꯂꯤ ꯃꯗꯨ ꯍꯦꯛ ꯁꯨꯕꯒ ꯒꯥꯔꯤ ꯃꯆꯥ ꯑꯍꯟꯕ ꯑꯃ ꯂꯩꯔꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯑꯗꯣ ꯅꯌꯥꯝꯕꯁꯨ ꯂꯩꯕ ꯂꯩꯇꯕ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯂꯩꯔꯝꯗꯥꯏꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯦ ꯂꯨꯔꯤꯕꯗꯤ ꯅꯪꯗꯤ ꯒꯥꯔꯤ ꯊꯧꯕꯁꯨ ꯍꯩꯇ꯭ꯔꯤꯕꯅꯤ ꯑꯩꯅ ꯇꯝꯕꯤꯕ ꯇꯥꯔꯤꯅꯦ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯃꯣ ꯁ꯭ꯌꯥꯝꯗ ꯇꯝꯍꯟꯗꯣꯔꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯗꯗꯥꯗꯗꯤ ꯍꯥꯏꯗꯣꯛꯎꯅꯨ ꯃꯥꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯃꯥꯅ ꯄꯥꯝꯕ ꯒꯥꯔꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨ ꯂꯩꯁꯦ ꯑꯗꯥ ꯂꯩꯁꯦ ꯍꯥꯏꯗꯅ ꯃꯔꯩ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯥꯏꯔꯣꯏꯁꯤ ꯑꯗꯣ ꯅꯪꯗꯤ ꯈꯔ ꯂꯤꯛꯄꯅꯤꯅ ꯅꯁꯥꯒꯤ ꯒꯥꯔꯤꯗ ꯇꯝꯁꯦꯗꯤ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯑꯩꯒꯤꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯝꯃꯁꯤꯀꯣ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯗꯗꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯅꯥꯎ ꯅꯪꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯔꯅꯤ ꯄꯥꯎ ꯇꯥꯏ ꯑꯩꯅ ꯑꯃꯨꯛ ꯂꯩꯔꯣꯏꯗ ꯄꯩꯁꯥ ꯂꯩꯇꯦ ꯀꯅꯥꯅ ꯂꯩꯅꯤ ꯍꯥꯏꯔꯛꯀꯦ ꯍꯪꯉꯝꯃꯤ ꯗꯗꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯈꯪꯉꯦ ꯑꯗꯣ ꯂꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯕꯨꯂꯦꯠꯀꯨꯝꯕ ꯚꯥꯏꯠꯀꯨꯝꯕ ꯂꯩꯁꯤꯀꯣ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯑꯩ ꯒꯥꯔꯤ ꯂꯩꯔꯣꯏ ꯄꯩꯁꯥ ꯂꯩꯇꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯗꯗꯥꯅ ꯒꯥꯔꯤ ꯕꯥꯏꯛ ꯂꯩꯁꯦ ꯍꯥꯏꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤ ꯑꯩꯒ ꯏꯃꯥꯒꯗ ꯇꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯕꯥꯏꯛꯀꯨꯝꯕꯁꯦ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯒꯥꯔꯤ ꯃꯆꯥ ꯐꯥꯎ ꯊꯧꯕ ꯍꯩꯇ꯭ꯔꯤꯀꯥꯟꯁꯤꯗ ꯒꯥꯔꯤ ꯕꯥꯏꯛꯀꯨꯝꯕ ꯂꯩꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯃꯝꯗꯦ ꯏꯃꯥꯅꯁꯨ ꯗꯗꯥꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯅꯅꯥꯎꯁꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯒꯥꯔꯤꯗꯨ ꯃꯗꯨ ꯊꯧꯕ ꯍꯩꯔꯣꯏ ꯍꯥꯏ ꯑꯗꯨꯅ ꯒꯥꯔꯤ ꯃꯆꯥ ꯑꯍꯟꯕ ꯑꯃ ꯅꯅꯥꯎꯒ ꯇꯥꯟꯅꯔꯒ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ ꯗꯗꯥꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯅ ꯇꯝꯕꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯉꯥꯡ ꯃꯆꯥ ꯐꯥꯎ ꯒꯥꯔꯤ ꯊꯧꯕ ꯂꯣꯏꯅ ꯍꯩꯅꯔꯕ ꯈꯪꯗꯦ ꯑꯩ ꯒꯥꯔꯤ ꯑꯃ ꯊꯤꯔꯤꯕꯅꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯒꯥꯔꯤ ꯑꯃ ꯄꯨꯔꯛꯑꯅꯤ ꯃꯗꯨ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯏꯃꯥꯗꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯒꯥꯔꯤꯒꯤ ꯃꯔꯩꯁꯤ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯃꯝꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯇꯞꯅ ꯅꯌꯥꯝꯕꯒꯤ ꯑꯄꯥꯝꯕ ꯒꯥꯔꯤꯗꯨ ꯂꯩꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯄꯨꯟꯅ ꯊꯧꯃꯤꯟꯅꯔꯣ ꯒꯥꯔꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯅꯒꯅꯨ ꯃꯗꯨ ꯏꯃꯥ ꯄꯥꯝꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡ ꯏꯍꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯗꯥꯒꯤ ꯑꯄꯥꯝꯕ ꯒꯥꯔꯤꯗꯨ ꯂꯧꯔꯒꯦ ꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯕꯥꯏꯛꯀꯤ ꯄꯩꯁꯥꯗꯤ ꯁꯨꯔꯣꯏꯗꯕꯅꯤꯅ ꯁꯦꯀꯦꯟꯗ ꯑꯣꯏꯅ ꯂꯧꯅꯕ ꯒꯥꯔꯤ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯗꯗꯥꯅ ꯒꯥꯔꯤꯗꯨ ꯂꯧꯒꯗꯕ ꯅꯨꯃꯤꯠꯇꯨ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯒꯥꯔꯤ ꯑꯃ ꯂꯩꯔꯦ ꯕꯨꯂꯦꯠꯅꯤ ꯃꯥꯒꯤꯗꯣ ꯂꯧꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯑꯍꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯒꯥꯔꯤ ꯃꯣꯗꯦꯜꯁꯨ ꯌꯥꯝꯅ ꯅꯧꯔꯤ ꯑꯗꯣ ꯑꯩ ꯒꯥꯔꯤꯗꯨ ꯌꯦꯡꯉꯨꯔꯕꯅꯤ ꯅꯪ ꯄꯩꯁꯥꯗꯨ ꯄꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯂꯧꯔꯨꯔꯒꯦ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯌꯨꯝꯗ ꯑꯣꯏꯅ ꯏꯃꯥꯒ ꯋꯥ ꯇꯥꯟꯅꯔꯨꯈꯤꯁꯤ ꯑꯩ ꯒꯥꯔꯤ ꯂꯧꯔꯅꯤ ꯍꯥꯏꯕꯗꯨꯗ ꯇꯥꯃꯣ ꯁ꯭ꯌꯥꯝꯅꯁꯨ ꯒꯣꯕꯤꯟ ꯅꯪ ꯉꯁꯤ ꯒꯥꯔꯤ ꯂꯧꯔꯒꯦ ꯍꯥꯏꯔꯤꯔꯣ ꯑꯗꯣ ꯐꯔꯦꯁꯦ ꯅꯪ ꯒꯥꯔꯤ ꯂꯧꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯌꯥꯝꯕꯁꯨ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯤꯔꯛꯀꯦ ꯌꯥꯝꯗꯦ 5,500ꯃꯨꯛꯁꯦ ꯅꯪꯒꯤ ꯒꯥꯔꯤ ꯂꯧꯕꯗ ꯍꯥꯞꯄꯣ ꯍꯥꯏꯗꯅ ꯏꯌꯥꯝꯕ ꯇꯥꯃꯣ ꯁ꯭ꯌꯥꯝꯅ ꯄꯩꯁా ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦ ꯇꯥꯃꯣ ꯁ꯭ꯌꯥꯝ ꯑꯩ ꯄꯩꯁꯥ ꯁꯨꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯉꯟꯅ ꯍꯟꯈ꯭ꯔꯒꯦ ꯑꯃꯁꯤꯅ ꯌꯥꯗ꯭ꯔꯦ
ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯄꯩꯁꯥꯗꯨꯗꯤ ꯑꯩ ꯂꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯃꯣ ꯁ꯭ꯌꯥꯝꯒꯤ ꯃꯈꯨꯠꯇꯒꯤ ꯄꯩꯁꯥꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯗꯗꯥꯅ ꯂꯝ ꯑꯃꯗꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯂꯩꯔꯒ ꯂꯥꯛꯈꯤ꯫ ꯒꯥꯔꯤꯗꯨꯁꯨ ꯍꯦꯛ ꯎꯕꯗꯗꯤ ꯑꯗꯨꯝ ꯃꯁꯥ ꯅꯥꯟꯅ ꯍꯟꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯒꯥꯔꯤꯗꯣ ꯂꯩꯔꯛꯄꯗ ꯍꯔꯥꯎꯕ ꯀꯌꯥ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯒꯥꯔꯤꯗꯣ ꯏꯃꯥꯅ ꯂꯥꯏ ꯍꯥꯟꯅ ꯈꯣꯏꯔꯝꯃꯨꯁꯨ ꯍꯥꯏꯗꯅ ꯗꯗꯥꯅ ꯒꯥꯔꯤꯗꯣ ꯄꯨꯔꯒ ꯊꯧꯔꯒ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠꯇꯨ ꯗꯗꯥꯅ ꯒꯥꯔꯤꯗꯣ ꯂꯥꯏ ꯈꯣꯏꯔꯝꯃꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯌꯨꯝꯗꯗꯤ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯃꯛꯑꯦ ꯍꯥꯏꯖꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯁꯦ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ꯫ ꯂꯩꯔꯛꯄꯗ ꯉꯥꯏꯔꯤꯕ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗꯁꯨ ꯑꯩꯁꯦ ꯆꯪꯕ ꯏꯇꯟ ꯇꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯒꯥꯔꯤꯗꯨ ꯀꯣꯛ ꯀꯣꯛ ꯂꯦꯡꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨꯁꯨ ꯃꯄꯥꯟꯗ ꯑꯩꯒꯤ ꯀꯥꯒ ꯌꯥꯝꯅ ꯅꯛꯅꯅ ꯈꯥꯝꯃꯒ ꯂꯩꯕꯅꯤ꯫ ꯒꯥꯔꯤꯗꯨꯅ ꯑꯗꯨꯝꯅ ꯂꯦꯡꯕ ꯈꯣꯠꯄꯒꯤ ꯃꯈꯣꯟ ꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯒꯥꯔꯤꯗ ꯍꯧꯗꯣꯡꯒꯨꯝꯕ ꯀꯥꯈꯠꯂꯕ ꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯇꯨꯝꯕ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯁꯦ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯀꯩ ꯂꯩꯒꯦ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯍꯤꯞꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯀꯣꯛꯀꯥꯛ ꯁꯨꯝ ꯃꯈꯣꯟꯁꯦ ꯂꯦꯞꯇꯅ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯑꯃ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅꯁꯨ ꯃꯨꯔꯨꯡ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯑꯩꯁꯤ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯋꯥꯈꯟꯗꯁꯨ ꯀꯔꯤꯅꯣ ꯃꯄꯥꯟꯗ ꯇꯧꯔꯤꯁꯤꯕꯨ ꯅꯍꯥꯟꯈꯩꯗꯤ ꯇꯧꯗꯕꯅꯤ, ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯅꯤꯡꯉꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯗꯤ ꯑꯉꯛꯄ ꯃꯇꯧ ꯀꯌꯥꯗꯨꯒ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯗꯗꯥꯅ ꯒꯥꯔꯤꯗꯨ ꯄꯨꯔꯒ ꯆꯠꯈꯤ꯫ ꯏꯃꯥꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯋꯥ ꯀꯌꯥ ꯉꯥꯡꯉꯝꯗꯦ, ꯃꯔꯝꯗꯤ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ ꯗꯗꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯈꯟꯇꯣꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯃꯐꯝꯗ ꯗꯗꯥꯁꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯃꯤꯍꯨꯟꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯗ ꯇꯝꯃꯝꯗꯅ ꯑꯩꯁꯦ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯁꯦ ꯏꯁꯨ ꯈꯔ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯏ ꯐꯥꯎ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯒ ꯄꯤꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯗꯗꯥ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯄꯥꯎ ꯇꯥꯕꯗ ꯋꯥꯟꯊꯔꯝꯃꯤ, ꯃꯔꯝꯗꯤ ꯏꯃꯥꯁꯦ ꯕꯕꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕꯁꯤ ꯃꯁꯥꯗ ꯄꯥꯎ ꯇꯥꯕꯗ ꯀꯌꯥ ꯍꯩꯅꯒꯟꯗꯕꯅꯤ꯫ ꯃꯇꯝ ꯐꯅ ꯀꯨꯏꯅ ꯗꯗꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯅ ꯒꯥꯔꯤꯁꯤ ꯀꯔꯥꯏꯗꯒꯤꯅꯣ ꯂꯧꯔꯤꯕꯁꯤ? ꯅꯪ ꯃꯥꯅ ꯒꯥꯔꯤ ꯂꯧꯔꯛꯈꯤꯕ ꯃꯐꯝꯗꯨ ꯈꯪꯕ꯭ꯔꯥ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯈꯪꯗꯦ ꯏꯃꯥ, ꯑꯗꯨ ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯅ ꯌꯨꯝꯗ ꯄꯨꯊꯔꯛꯇ꯭ꯔꯤꯀꯥꯟ ꯒꯥꯔꯤꯁꯤ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯌꯣꯟꯊꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯅꯪꯅ ꯒꯥꯔꯤꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡꯁꯨ ꯈꯔ ꯊꯤꯗꯣꯔꯛꯎ. ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤ ꯏꯃꯥ ꯌꯥꯝꯅ ꯆꯤꯡꯅꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠꯇꯨ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯗꯨ ꯀꯌꯥ ꯃꯔꯤꯛ ꯁꯦꯡꯅ ꯇꯝꯊꯣꯛꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯒꯥꯔꯤꯗꯣ ꯑꯉꯛꯄ ꯃꯇꯧ ꯀꯌా ꯑꯃ ꯇꯧꯔꯛꯄ ꯍꯧꯔꯕꯖꯥꯠꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯀꯨꯏꯅ ꯗꯗꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯑꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯐꯅ ꯃꯁꯥꯗꯣ ꯑꯦꯛꯁꯤꯗꯦꯟꯗ ꯇꯝꯊꯤꯅ ꯁꯣꯛꯇꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯐꯃꯨꯡꯗ ꯂꯩꯔꯕꯗꯨ ꯐꯥꯎ ꯒꯥꯔꯤꯗꯣ ꯃꯆꯤꯟꯗ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯪꯗ ꯐꯥꯎ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯗꯗꯥꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯕꯛ ꯃꯐꯝꯗꯁꯨ ꯇꯥꯃꯣ ꯁ꯭ꯌꯥꯝꯅ ꯑꯩꯉꯣꯟꯗ "ꯒꯣꯕꯤꯟ, ꯅꯈꯣꯏ ꯅꯌꯥꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯒꯦ? ꯈꯔ ꯐꯔꯕꯣ?" ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ "ꯇꯥꯃꯣ ꯁ꯭ꯌꯥꯝ, ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯤ. ꯒꯥꯔꯤꯗꯣ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ. ꯏꯃꯥꯅꯁꯨ ꯒꯥꯔꯤꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏ. ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯀꯌꯥ ꯏꯄꯥꯝ ꯄꯥꯝꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣ ꯁ꯭ꯌꯥꯝꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦꯅꯦ? ꯍꯣꯏ, ꯑꯃꯔꯣꯝꯗꯗꯤ ꯅꯈꯣꯏꯅ ꯂꯧꯔꯨꯔꯤꯕ ꯒꯥꯔꯤꯗꯣ ꯃꯍꯨ ꯃꯌꯥꯏ ꯈꯔ ꯀꯟꯕ ꯒꯥꯔꯤ ꯃꯥꯜꯂꯤ. ꯍꯦꯛ ꯂꯩꯔꯛꯄꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯍꯥꯏꯔꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤ. ꯅꯈꯣꯏ ꯗꯗꯥꯅ ꯒꯥꯔꯤꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯄꯨꯔꯛꯏꯗꯨꯕꯨ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯈꯪꯗꯦ, ꯑꯩꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯥꯏꯗꯒꯤꯅꯣ ꯊꯤꯔꯨꯔꯒ ꯂꯩꯔꯛꯄꯅꯤ. ꯒꯥꯔꯤꯗꯨꯅ ꯑꯍꯥꯟꯕ ꯌꯨꯝꯗ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇꯨꯁꯨ ꯑꯍꯤꯡꯗꯣ ꯑꯩ ꯇꯨꯝꯗ꯭ꯔꯕꯅꯤ. ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯀꯣꯀꯥꯛ ꯃꯈꯣꯟ ꯌꯥꯝꯅ ꯊꯣꯛꯏ. ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯂꯩꯕꯗꯧꯅꯁꯨ ꯇꯧꯏ. ꯌꯦꯡꯉꯨꯔꯒꯅ ꯀꯅꯥꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯂꯩꯔꯝꯗꯦ. ꯑꯩꯅ ꯈꯟꯕꯗ ꯒꯥꯔꯤꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯃꯤ ꯂꯧꯈꯤꯕ ꯒꯥꯔꯤꯒꯨꯝꯕ ꯑꯣꯏꯕꯖꯥꯔ ꯈꯪꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯂꯩꯇ ꯂꯩꯖꯔꯒ
ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯪꯁꯨ ꯒꯥꯔꯤꯗꯣ ꯑꯃꯨꯛꯐꯥꯎ ꯊꯧꯖꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨ ꯒꯣꯕꯤꯟ ꯍꯥꯏꯒꯨꯝꯅ ꯅꯪ ꯒꯥꯔꯤꯗꯣ ꯌꯣꯟꯒꯦꯒ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯅꯌꯥꯝꯕꯅ ꯅꯥꯕ ꯐꯔꯛꯑꯕꯗꯤ ꯌꯣꯟꯒꯦ ꯀꯔꯤꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯌꯥꯝꯕꯅ ꯀꯌꯥ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯤꯉꯩꯗ ꯒꯥꯔꯤꯗꯣ ꯌꯣꯟꯊꯣꯛꯍꯧꯔꯣ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯈꯣꯏ ꯇꯥꯃꯣ ꯁ꯭ꯌꯥꯝ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯅꯪꯁꯨ ꯃꯤ ꯈꯔ ꯇꯥꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯑꯩꯅ ꯒꯥꯔꯤꯗꯣ ꯌꯣꯜꯂꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯌꯣꯟꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯒꯥꯔꯤꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯍꯥꯟꯕ ꯒꯥꯔꯤꯗꯣ ꯍꯦꯛ ꯎꯕꯗꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯔꯒꯦ ꯍꯥꯏꯔꯝꯃꯒ ꯅꯣꯡꯉꯥꯜꯂꯒꯗꯤ ꯂꯧꯔꯔꯣꯏ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯈꯤ ꯃꯗꯨꯅ ꯒꯥꯔꯤꯗꯣ ꯌꯣꯟꯕꯗ ꯄꯥꯛ ꯁꯤꯜꯂꯝꯗꯦ ꯃꯗꯨꯗ ꯑꯩꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯗꯗꯥꯁꯨ ꯅꯥꯕ ꯐꯔꯛꯄꯗꯒꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯅꯕ ꯍꯣꯠꯅꯔꯛꯈꯤ 이만하디 가리도 마땅 크라 타우루키누 하이바다. 다다치 마망카이가 마나다바 모ong matauda. 가리두기다막다 이마다 옹카투나 아코이다 아끼바 모ong matauda. 나코이나 이나 가리 타우보다 팅이 가리기노 하이드나 아끼바 모ong matauwa matau라키. 이마수 다다치 마망카이가 마나드리 강바다기. 앵원다 숨나 하이라키. 이붕어 낭소 가리세 타우바 하이자라마가디. 가리세 뿌르가 꼭톡 삼톡바 타우라가. 라이틴 쾌럼 토우바 야바네. 가리세 이마 라이 묵당 쾌럼 톡바 빠미 하이라키. 아이나 뭐 아도 이마 라이 쾌럼 부두디 아라이바네. 아도 이 가리세기 마리 먹콩 아묵다 티도오키게. 마시게 가리세 하나 미라우 크라바 가리 마리 하이라미. 아이게 와히 아도데 이마네 이붕어 하이야이데. 아도 마이나 하이노 아도 난 가리세기 마리 먹콩데. 아묵다 티도오소 하이라키. 마두디게 이세 다다기 마마나바 카라가 파우 파웅나라가. wahang pahang tauduna gari se karaidagi laurakpano khangtuami numito koi boro mistri tamo syam gaiga gari mapu adugi leifamdo koiti thiraga salame kona yamna wana usina jing gari mapu do thengnarame madudagi koi se wari do tamna hauduami matam maduda gari dugi mapu akoidagi dikhara hangadaba miyo yaduna sumna hairaki aina thaubadadi karisu taude nakoida salangwan pangdabagi accident thopa oirini 가리도 라이 아묵다 쾌럼 토 하이라키 아이나 뭐 아도 이야마 가리세 이야마나 아한 보이나 레비 키브라 항암메 누파도 나묵 마네 아이나 한 보이나 라우키바네 아도 이소 가리도 빠막다바다기 가리에 노보마 신토키바네 타자드라가 잉오 아이게 상고이다 카미바 가리세 아하마기 나코이나 라우키바 가리도 요월라바 마통 마시 라우키바네 하이드나 코이다 얌나 타자나 하이라키 마두데기 코이세 요 마두데기 아묵 토라아메 Tamo siyam na so gobin karisu tawroy se. Miso siyang na dum haizari iduni. Ado laitin pazina kweram to. Ado adum taunaro. Hari ado asay dukan gumana traga hotel amada. Kay no kara sa krasi hierarchy. Madudagi ibani si hotel amada ngahak pamaga. Sa bora kara sarami. Hotel pambi ini edu na so akoy si karay dagino hangay. Maduda akoy so asiyang bawari do ahaladu da tamami. Maduda ahaladu na sumna hayri. Nungaitine na ko'y nagari laururiba imungdugi. Angang nupa masama na ko'y muksaw pa maso. Eksident na mamang sahida laikidre. Masimanaw nupa ngakta ni pokpane. Aduna ibunga na ko'y so gari taubada seksan na tau hierarchy. Ahaladuna adum na hekharik pada tamo siyam gay kasi. Muna ngak nangang ngayon narami. Kuwana ko'y na hotel aduda wari do kum na hanguba matamdadi. Gari mo po asing badudi nga say nupa mako'y na wari sanarak pa do. Magi manaw nupa wairami. Aduga manaw nupa adu so gari eto de extend thokpada laikidaba wairami. Masigi matung akoy si wari pumba khangaba matong. Yumda amuk halaami. Imada so wari pumba ina ing natamna hauduba matamda. Imadi masado amuk kahena pakhatki. Gari du so lai khuram thuna ba puge haidana. Aina mi mane aga yumdagi thaudorakke hek tawrakpada. Gari do thunga nek yawbaga hekta yarakide. Tawbudabo dadana gari do hek paibagade dum yarami. Mataw sumna ki bangak pamarak asida imagay gaso. Gari do mataw karam na yon thoki kadagi wata na ringay. Numitudi dadasi masada yamna haraw na. Gari do puraga thoki. Aduga imagay gadaso. Mana numituda tawriba gari do na aroiba oirani. Sidagide ayoy na gari do tawba tambirani haidana. Haraw gari do tawduwaga sadhi. Laibag thibadi numituda dadasi amukaso. Gari accident tokto na handakti dada ako'y bataduom do na sadki. Dada lay kidraba matong imaso wakal lay naway na. Wakan suway ba hauraki. Puna magsiday so sauniman kido na gari do tongga na kamaga. Singjang nga mapayraga yan ba haurak pada. Lakay gimina ibo kamto ami. Dada na heksakraba matong gari do ahing koding.
Masa matumda inbadong natanamba mafam adudagi nongalaga. Yengubada masi lengaga leirammi. Aduga gari managa adudasu kanaguma khara leibadong na. Adum murung suona makwan khara su adum tarammi. Aisu madu kirakpadagi gari do yena khade insalammi. Matam adudasu yumthangnaba kaka amana. Aigi gari do ahingda masa matumda illaga satpadong na tawi. Kona thangdade aisu upai leirtabadagi tamo siangba aiga kumna tanaraba matung. Maiba makawraga gari do yanghanbada. Maiba do po gari do ubada masada angakpa mapokhi. Kona gari do maiba tawruga laitin khuram thoba matung. Aina gari do yonba sittabadagi workshop amada. Gari do hongne yontokhi. Masigi matung hujik phaw ai gari ama phaw leidre. Wakhanda gari leningbagi wakhan su pokhidre. Imasu dada leikidabadagi hujik phaw wakhal leina oina narka leire. Masini mayam ngasigi rian hore story. Mathangi warida mayam punamuk thengnarasi. Ngasigidi mayam dagi kainanaba bidai lawsa.